matam sana irang sila supay tawang amagtaba ano sila Honorable Minister Law and Justice Megwal Zila adagi hadak nauna MP kagraba kogi Samit Patraji kogi Notice Agency coordinator aduga kogi Prabhari Dr. Ajit loina yauna koi Company Honorable Minister MLA Mayam Karikatar Singh yauna masidai kogi Honorable Prime Minister Home Lok Suboina Prime Minister where people get appreciation the way Manipur using whatever issue see masidai da koi nakalani maki wari patai sabiri aujo aure to hena khara speed up tawrkana atuba matamna stage the peace porna na ba aduga makhata na irang thokna bi step akan manohot nana bagi adu bagi resolution yauri aduna adagi stage of pratna sol ba lambi thong chol mayam sigi koi gi masigi awarapa yenana bagi yauri laigi draba hodok ma har meregi thokiba laigi draba thodoga laigi draba aduga yum thadoga laigi mayam gi awabu ge koi silent minani wala lepa da koi awabu koi aduga hojeu je koi amu hena relief camp da kai da laigi mayam sigi Phibam Yengsinlagani koi gi committee sab khana committee ma lai Honorable Minister Govindas imakhada aduga hojek sub committee ani huma muju sema kada game mayam misala kada kari personally interact ongna bagi ana su tauri flat lakhodna mathe kre lepani adu amuk committee to sub committee to khasa ko amona makasa thanaba adu masing kra